Acknowledgement. Nungairaba pungpham asida wari asibu nungshibiduna tabinaba thaurangbiriba listeners mayambu bidya khuman themna khoiramjari. Wari asibu ibada mateng pangbikhiba aigi nungshijaraba marup mapangsing amadi wari asibu thawai hapiduna mayamgi maphamda khudol tamjabagi phida ama pipiriba ningol naitrongi team amadi narrator busu aihangna thagatpa phongdokjari. mayamgi tawbimal amadi minungsi aihakna punsigi kaujaro. Wari asida yauriba characters wafamna chungba pumnamak writer isana sagatjaba oibana kanagumba amataga mari lainajade. Khangda heita wakhalgi ufutna thoklakpada kalamgi mateng lawraga ijariba wari asi asoi aral yauragasu tabiriba pumnamakna ngakpigani. Amadi wari asibu loiba phawba tabiduna wari asigi thawai hapiyu. mayamgi mafamda sinajari nungsibi thoibi. Book launch cum singing event by national bestseller author M. Thoibi for her new release title Where the Love Wind Blows, organized by the Northeast Students Union, Delhi, Venue, Manipur Bhavan, Delhi. Thoibi ki photo ga loinana book launch cum singing event atugi poster chawna thetliba tuki mamangda event aduba yawba lakpa naha mayam ama photo kapli. Hall adugi manungdana Thoibi su magi ahum suba lairik ado launch tawba loiraga lakliba mayam aduga interaction tawna sign tawna ba honari. Event aduda tiliba miyamdo film ama release tawbada tinba miyam gumna tinba nate. Lairik ki matang asidadi lairik iba paba pamjaba section of the society khara khakta makoi madu oidunasu ngasi tiliba miyam ado atai book launch event singa hainaragadi yamna yamkhre. Thoibi yamna naha oijaragasu literature gi lamdadi miyamna sak khangnarabi ahibi ama oiduna literature gi phampakta mafam ama kanba ngamduna ngasigi magi khu ibu pamjaduna lakpa miyamna mabu nungsibiduna gift macha macha puraklibadu Thoibi su harau harau lausili. Tiliba miyam ado phana yami. Delhi da laiba Manipuri macha ngakta natana India gi top state singdagi mi su kaya amalai. Novels amadi atay lairik laisu paba ka hena pamjaba mayam gidi numittu aduki matik nungaiba numitni maramdi Thoibi ki mamangda phongkraba lairik ani Love Beyond the Horizon amadi An Open Letter miyamna thoidok hendokna pamna panakhiba oibagi mabu Hindustan Times na top 10 national bestseller gi manungda chanbikhi. Thoibi nokmi basak phamda lakliba miyam aduga interaction tawri. Cream machugi moirang fijan kotpa iramda Manipur da sajaba mugagi sari full setli. Tangang bi kuchu aduga parap tawba sabal aduda sari full set padudi kayagi matik pakjagre. Kayada sulemjana ugre. Dabarabi maithong aduda khurap tawna rasi leiba mitlu ani aduna kajal muni yeklaga chinbalgi mang thaduna noklibadu magi novels ki main character dagi sutade haina mayamna haine. Aki amuk thoina tawde chinbalgi machu su yamna chami maduga chanana laibakta bindi amuba macha kupsi kuppa manami madudi Thoibi ki pamjabini hena supakje. Matol khajik khoi ba samlang ado komtakna beni londuna ninglomda sangna thade. Hek yengbada ingna lemna phajai awuba kanagi wakhal inghalli manak nakpa kayana tamjaningai oi. Masigi mathakta khudangna siriba black leather gi gari macha aduna Thoibi ki lemjana set jariba phijolda hena magun haplare. Writer amagi asak mataw chap chana tagli kanana su thajaroi asuk naha oiribi sakta chuda watabi literature gi lamda thoidok hendokna matik jarabi mama mapa kairak thabi nungaiba saruk khaktana masaruk oiribi Thoibi ki punsesu wari ama leiramgani haiba kari warino haidrabanina lithokdrabanina wari oinasu ithokdrabanina karamnadi khangani adubu nungaiba saruk khakta phangba mai pakbagi mathel khakta chaba punsigi awaba machet ama phawba tangdaba kainabagi chaina karino khangdaba
ꯑꯁꯨꯝꯅ ꯍꯤꯡꯕ ꯃꯤꯕꯨ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯝꯒꯗ꯭ꯔꯥ? ꯊꯥꯖꯗꯦꯗ. ꯅꯤꯡꯊꯧꯗꯁꯨ ꯃꯩꯇꯥꯜ ꯋꯥꯠꯂꯤ ꯍꯥꯏꯅꯕ ꯂꯩ. ꯏꯚꯦꯟꯠ ꯑꯗꯨꯗ ꯂꯥꯛꯄ ꯃꯤꯌꯥꯝ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯕ ꯌꯥꯕ ꯇꯧꯏ. ꯐꯣꯇꯣ ꯀꯥꯞꯃꯤꯟꯅꯕ ꯌꯥꯕ ꯀꯥꯞꯈ꯭ꯔꯦ. ꯏꯚꯦꯟꯠ ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯥꯡ ꯑꯗꯨꯗ ꯊꯣꯏꯕꯤꯒꯤ ꯂꯣꯏꯅꯕꯤ ꯃꯥꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯃꯇꯦꯡ ꯄꯥꯡꯕꯤ ꯃꯦꯃꯤꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯪꯂꯛꯏ. ꯏꯆꯦ, ꯍꯟꯅꯕ ꯇꯧꯔꯁꯤꯔꯥ? ꯗꯦꯜꯂꯤꯒꯤ ꯋꯦꯗꯔ ꯑꯗꯨꯒ ꯃꯤꯅꯤꯜ ꯑꯗꯨꯒ ꯂꯣꯏꯔꯛꯄꯗ ꯃꯁꯥꯗꯨ ꯆꯣꯛꯊꯔꯕꯅꯤ. ꯏꯚꯦꯟꯠꯇꯨ ꯂꯣꯏꯔꯒ ꯑꯣꯔꯒꯅꯥꯏꯖꯔꯒꯤ ꯀꯥꯡꯕꯨ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯄꯨꯜꯂꯝꯂꯒ ꯊꯣꯏꯕꯤ ꯍꯜꯂꯛꯂꯦ. ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯄꯒ ꯗꯦꯜꯂꯤꯒꯤ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯃꯅꯨꯡꯗ ꯄꯟꯗꯨꯅ ꯂꯩꯔꯤꯉꯩ ꯂꯝꯕꯤꯒꯤ ꯅꯥꯀꯜꯗ ꯅꯍꯥꯁꯤꯡꯅ ꯕꯣꯝꯕ꯭ꯂꯥ ꯊꯥꯕ ꯍꯧꯅꯔꯦ. ꯕꯣꯝꯕ꯭ꯂꯥꯒꯤ ꯑꯍꯧꯕ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯃꯃꯥꯡꯗ ꯗ꯭ꯔꯥꯏꯚꯔꯒꯤ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯃꯦꯃꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ. ꯃꯦꯃꯤ, ꯀꯩ ꯂꯩꯒꯦ ꯉꯁꯤ ꯕꯣꯝꯕ꯭ꯂꯥ ꯌꯥꯝ ꯊꯥꯔꯤꯁꯤꯕꯣ? ꯏꯆꯦ, ꯍꯪꯆꯤꯠ ꯗꯤꯋꯥꯂꯤꯅꯤ, ꯑꯗꯨꯒꯤ ꯍꯧꯔꯕꯅꯤ. ꯑꯣ. ꯊꯣꯏꯕꯤ ꯍꯧꯖꯤꯛ ꯈꯛꯇꯗ ꯋꯥꯈꯜ ꯂꯥꯛꯏ ꯗꯤꯋꯥꯂꯤ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯕꯗꯨ. ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯑꯗꯨꯗ ꯒꯥꯔꯤꯗꯨꯁꯨ ꯇꯞꯂꯤ ꯇꯞꯂꯤ ꯆꯠꯂꯤ. ꯁꯤꯇꯤ ꯃꯅꯨꯡꯒꯤ ꯕꯤꯜꯗꯤꯡ ꯀꯌꯥ, ꯗꯨꯀꯥꯟ ꯃꯌꯥꯝ ꯑꯗꯨꯁꯨ ꯐꯦꯔꯤ ꯂꯥꯏꯠꯁ ꯃꯌꯥꯝ ꯑꯃꯅ ꯅꯤꯡꯊꯤꯖꯅ ꯗꯦꯀꯣꯔꯦꯁꯟ ꯇꯧꯗꯨꯅ ꯃꯩꯅ ꯄꯨꯡꯉꯥꯟ ꯉꯥꯜꯍꯜꯂꯤ. ꯌꯦꯡꯕꯗ ꯀꯌꯥꯗꯤ ꯐꯖꯩ. ꯑꯋꯥꯡꯕ ꯕꯤꯜꯗꯤꯡꯁꯤꯡꯒꯤ ꯃꯩꯉꯥꯟ ꯃꯌꯥꯝꯗꯒꯤ ꯈꯔ ꯂꯥꯟꯊꯣꯔꯛꯄꯗ ꯇꯞꯂꯤ ꯇꯞꯂꯤ ꯊꯧꯔꯝꯕ ꯒꯥꯔꯤ ꯑꯗꯨ ꯑꯃꯨꯛ ꯂꯦꯞꯄꯤ. ꯇꯟꯖꯥ ꯑꯗꯨꯗ ꯐꯥꯌꯔ ꯀ꯭ꯔꯦꯀꯔꯁ ꯑꯆꯧꯕ ꯑꯃ ꯑꯇꯤꯌꯥꯗ ꯃꯆꯨ ꯃꯆꯨ ꯆꯩꯈꯥꯏꯗꯨꯅ ꯄꯣꯈꯥꯏꯕꯗꯨ ꯊꯣꯏꯕꯤꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯇꯥꯏ. ꯃꯗꯨꯒꯤ ꯃꯊꯪꯗ ꯃꯔꯤ ꯃꯔꯤ ꯄꯥꯏꯈꯠꯂꯛꯇꯨꯅ ꯑꯇꯤꯌꯥꯗꯨ ꯄꯨꯡꯂꯪ ꯍꯦꯛ ꯂꯪꯏ. ꯒꯥꯔꯤꯒꯤ ꯍꯣꯔꯟ ꯃꯈꯣꯜ ꯃꯌꯥꯝ ꯑꯗꯨꯒ ꯐꯥꯌꯔ ꯀ꯭ꯔꯦꯀꯔꯁ ꯃꯌꯥꯝꯒꯤ ꯃꯈꯣꯜ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯁꯨ ꯄꯨꯡꯅꯤꯟ ꯍꯦꯛ ꯅꯤꯜꯂꯤ. ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯅꯟꯕꯒꯤ ꯋꯥꯅꯔꯝꯕ ꯃꯌꯥꯝ ꯑꯗꯨ ꯑꯇꯤꯌꯥꯗ ꯃꯆꯨ ꯃꯆꯨꯒꯤ ꯃꯩꯉꯥꯜꯅ ꯄꯥꯏꯈꯠꯇꯨꯅ ꯄꯣꯈꯥꯏꯕꯗꯨ ꯎꯕꯗ ꯑꯋꯥꯕ ꯀꯥꯎꯊꯣꯛꯅꯗꯨꯅ ꯒꯥꯔꯤꯒꯤ ꯒ꯭ꯂꯥꯁꯇꯨ ꯂꯩꯊꯔꯒ ꯃꯥꯒꯤ ꯐꯣꯟ ꯄꯨꯊꯣꯛꯅꯔꯒ ꯐꯖꯔꯕ ꯗꯤꯋꯥꯂꯤꯒꯤ ꯃꯩꯉꯥꯜ ꯑꯗꯨꯕꯨ ꯐꯣꯇꯣ ꯀꯥꯞꯅꯔꯤ, ꯚꯤꯗꯤꯑꯣ ꯂꯧꯕꯁꯨ ꯌꯥꯎꯅꯔꯤ. ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯦꯃꯤꯁꯨ ꯐꯣꯇꯣ ꯅꯝꯃꯤ. ꯅꯨꯃꯤꯠ ꯆꯨꯞꯄ ꯊꯕꯛ ꯋꯥꯅ ꯆꯠꯅꯔꯨꯔꯒꯁꯨ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯋꯥꯕ ꯀꯥꯎꯏ ꯃꯌꯥꯝꯗꯣ. ꯑꯗꯨꯕꯨ ꯊꯣꯏꯕꯤꯗꯤ ꯃꯣꯡ ꯍꯥꯗꯦ. ꯐꯖꯔꯕ ꯃꯩꯉꯥꯜ ꯑꯗꯨꯕꯨ ꯐꯖꯩ ꯍꯥꯏꯅ ꯍꯥꯏꯗꯦ. ꯍꯧꯈ꯭ꯔꯕ ꯕꯣꯝꯕ꯭ꯂꯥꯒꯤ ꯃꯈꯣꯜꯁꯤꯡ ꯑꯗꯨꯁꯨ ꯍꯧꯏ ꯍꯥꯏꯅꯁꯨ ꯀꯝꯄ꯭ꯂꯦꯟ ꯇꯧꯗꯦ. ꯉꯥꯏꯍꯥꯛ ꯃꯁꯥꯗꯨ ꯇꯤꯡꯈꯠꯇꯨꯅ ꯐꯝꯂꯝꯕꯗꯒꯤ ꯁꯤꯠꯇ ꯇꯞꯅ ꯉꯥꯊꯔꯒ ꯃꯩꯉꯥꯜꯁꯤꯡ ꯑꯗꯨ ꯃꯃꯤꯠꯇꯤ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩ. ꯃꯩꯉꯥꯜꯁꯤꯡ ꯑꯗꯨꯅ ꯔꯦꯗ ꯃꯆꯨꯗꯒꯤ ꯌꯦꯜꯂꯣ ꯑꯃꯨꯛ, ꯒ꯭ꯔꯤꯟ ꯑꯃꯨꯛ, ꯕ꯭ꯂꯨ ꯑꯃꯨꯛ ꯇꯧꯗꯅ ꯑꯣꯟꯕꯗꯨ ꯎꯕꯗ ꯊꯣꯏꯕꯤꯒꯤ ꯋꯥꯈꯜꯁꯨ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯒꯤ ꯄꯨꯟꯁꯤꯗ ꯍꯟꯈꯤ. 2013 ꯊꯣꯏꯕꯤꯅ ꯀ꯭ꯂꯥꯁ 11 ꯀꯥꯕ ꯆꯍꯤꯅꯤ. ꯗꯤꯋꯥꯂꯤ ꯅꯨꯃꯤꯠꯇꯨ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯀꯣꯅꯨꯡꯒꯨꯝꯅ ꯆꯥꯎꯔꯕ ꯌꯨꯝꯗꯨ ꯑꯌꯨꯛꯇꯒꯤ ꯃꯄꯥꯅ ꯃꯤ ꯅꯦꯛꯇꯨꯅ ꯐꯦꯔꯤ ꯂꯥꯏꯠꯁ ꯗꯦꯀꯣꯔꯦꯁꯟ ꯃꯌꯥꯝ ꯀꯅꯥꯒꯤ ꯏꯃꯨꯡ ꯃꯥꯡꯒꯣꯜ ꯐꯛꯂꯥꯡ ꯈꯨꯗꯤꯡ ꯕꯤꯜꯗꯤꯡ ꯃꯇꯣꯟꯗꯒꯤ ꯊꯥꯗꯕꯤ ꯇꯧꯗꯨꯅ ꯁꯦꯝꯍꯟꯈ꯭ꯔꯕꯅꯤ. ꯃꯟꯗꯣꯝꯆꯥ ꯄꯨꯅꯤꯒꯤ ꯃꯆꯥꯅꯤꯄꯥ ꯀ꯭ꯂꯥꯁ 6 ꯇꯝꯂꯤꯕ ꯊꯣꯏꯕꯤꯒꯤ ꯃꯧꯄ꯭ꯋꯥꯅꯤꯄꯥ ꯕꯣꯕꯣꯗꯤ ꯃꯩꯉꯥꯜꯁꯤꯡ ꯑꯗꯨ ꯌꯦꯡꯅꯤꯡꯕꯅ ꯅꯨꯃꯤꯠ ꯃꯌꯨꯝ ꯆꯪꯈꯤꯕ ꯉꯥꯏꯕꯗ ꯋꯥꯖꯔꯕꯅꯤ. ꯈꯖꯤꯛ ꯃꯝꯁꯤꯜꯂꯛꯄꯒ ꯍꯔꯥꯎꯅ ꯃꯩꯁꯤꯡꯗꯨ ꯃꯊꯪ ꯃꯊꯪ ꯊꯥꯟꯒꯠꯇꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯩ. ꯂꯩꯃ ꯑꯃꯗꯤ ꯄꯨꯅꯤꯗꯤ ꯂꯥꯏ ꯇꯤꯟꯒꯤ ꯊꯧꯔꯝꯗ ꯃꯊꯧ ꯆꯤꯜꯂꯤ. ꯑꯍꯜ ꯑꯣꯏꯔꯕꯤ, ꯄꯣꯛꯅ ꯏꯉꯧ ꯉꯧꯔꯕꯤ, ꯃꯁꯥꯗꯤ ꯅꯥꯟꯖꯕꯤ ꯃꯕꯣꯛ ꯍꯅꯨꯕꯤ ꯑꯗꯨꯗꯤ ꯊꯣꯏꯕꯤꯅ ꯃꯥꯡꯒꯣꯜꯗ ꯀꯝꯕꯤꯗ ꯊꯥꯎ ꯍꯩꯗꯨꯅ ꯃꯩ ꯊꯥꯜꯂꯤꯕꯗꯨ ꯆꯤꯌꯔ ꯑꯗꯨꯗ ꯐꯝꯂꯒ ꯃꯥꯒꯤ ꯑꯅꯣꯛ ꯃꯔꯤ ꯀꯤꯕꯤ ꯑꯗꯨꯒꯤ ꯃꯔꯨꯝꯗꯒꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤ. ꯃꯕꯣꯛꯅ ꯆꯩꯁꯨꯅ ꯊꯤꯟ ꯊꯤꯟꯗꯅ ꯃꯁꯨ ꯊꯣꯏꯕꯤꯅ ꯇꯧꯔꯤꯕꯗꯨ ꯇꯛꯁꯤꯜꯂꯤ. ꯇꯛꯃꯟꯕꯗꯨꯗ ꯊꯣꯏꯕꯤ ꯇꯥꯅꯤꯡꯉꯛꯇ꯭ꯔꯗꯨꯅ ꯀꯞꯉꯥꯡ ꯇꯧꯔꯤ. ꯑꯁ ꯑꯕꯣ, ꯑꯩꯁꯨ ꯂꯣꯏ ꯈꯪꯉꯤꯕ. ꯀꯣꯛꯀ ꯆꯤꯛꯏ ꯑꯕꯣꯛꯅ ꯉꯥꯡꯕ ꯇꯥꯕꯗ. ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦ. ꯃꯁꯨꯅ ꯋꯥꯀꯠꯂꯤꯕꯗꯨ ꯇꯥꯕꯤꯕ ꯅꯠꯇꯦ. ꯃꯕꯣꯛ ꯃꯥꯁꯨ ꯉꯥꯡꯂꯤꯕꯗꯨ ꯂꯦꯞꯇꯦ. ꯍꯩ, ꯐꯤꯖꯤꯗꯨ ꯆꯥꯛꯀꯅꯤꯅꯦ ꯅꯪꯕꯣ. ꯃꯩ ꯊꯥꯅꯅꯕ ꯍꯣꯠꯅꯕꯗ ꯃꯨꯒꯥ ꯐꯤ ꯑꯃ ꯂꯣꯏꯕ ꯇꯥꯔꯤꯅꯦ. ꯃꯁꯤꯀꯣ. ꯆꯥꯎꯏ ꯀꯩꯁꯨ, ꯁꯤ ꯐꯖꯗ꯭ꯔꯣ? ꯇꯨ, ꯂꯩꯁꯥꯕꯤ ꯐꯥꯕ ꯃꯥꯜꯂꯕ꯭ꯔꯥ ꯑꯩꯁꯤꯕꯣ? ꯕꯤꯅꯤꯁꯤꯁꯨ ꯐꯖꯗ꯭ꯔꯣ? ꯃꯕꯣꯛꯇ ꯂꯛꯅꯕꯣꯏ ꯀꯩꯋꯣꯏ ꯊꯣꯏꯕꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯁꯦꯠꯂꯤ ꯏꯜꯂꯤꯕ ꯃꯃꯜ ꯌꯥꯝꯂꯕ ꯃꯃꯥꯒꯤ ꯐꯤ ꯐꯅꯦꯛ ꯑꯗꯨ
ꯃꯩꯅ ꯋꯥꯏꯔꯕꯗꯤ ꯍꯥꯏꯕꯒꯤ ꯅꯥꯆꯨꯡꯕꯁꯨ ꯂꯩꯇꯦ ꯃꯩꯉꯥꯜ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯂꯩ ꯂꯩꯗꯨꯅ ꯃꯕꯣꯛꯇ ꯎꯠꯂꯤ ꯐꯖꯔꯦ ꯐꯖꯔꯦ ꯑꯍꯩ ꯇꯨꯁꯤꯟꯅꯤꯀꯣ ꯃꯕꯣꯛꯀꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯊꯣꯏꯕꯤ ꯃꯕꯣꯛꯀꯤ ꯈꯖꯥꯏꯗ ꯆꯨꯞꯂꯝꯂꯒ ꯃꯥꯅ ꯁꯦꯝꯕꯤꯕ ꯀꯝꯕꯤ ꯃꯌꯥꯝ ꯑꯗꯨ ꯄ꯭ꯂꯦꯠ ꯑꯃꯗ ꯍꯥꯞꯀꯠꯇꯨꯅ ꯃꯥꯡꯒꯣꯜꯗꯒꯤ ꯀꯨꯝꯊꯈ꯭ꯔꯦ ꯂꯩꯁꯥꯕꯤ ꯐꯥꯕ ꯃꯥꯜꯂꯕ꯭ꯔꯥ ꯍꯥꯏꯅ ꯃꯕꯣꯛꯇ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯤꯕꯗꯨ ꯁꯅꯥꯗꯤ ꯕꯥꯜꯇꯤꯟ ꯃꯅꯥ ꯌꯥꯜꯂꯤꯕꯅꯤ ꯃꯈꯨꯠꯇꯁꯨ ꯂꯨꯄꯥꯒꯤ ꯈꯨꯖꯤ ꯄꯣꯛꯆꯥꯎꯕꯤ ꯁꯤꯔꯤꯕꯅꯤ ꯉꯛꯇ ꯁꯤꯔꯤꯕ ꯂꯤꯛ ꯑꯗꯨꯗꯤ ꯂꯨꯄꯥ ꯅꯠꯇ꯭ꯔꯦ ꯃꯗꯨꯃꯗꯤ ꯏꯆꯝ ꯆꯝꯕ ꯁꯅꯥꯒꯤ ꯃꯔꯤ ꯑꯣꯏꯅ ꯁꯤꯍꯜꯂꯤ ꯃꯕꯣꯛꯅ ꯃꯁꯨꯒꯤ ꯏꯉꯥꯎ ꯉꯥꯎꯕꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯇꯨꯅ ꯌꯦꯡꯍꯧꯏ ꯃꯕꯣꯛ ꯍꯅꯨꯕꯤꯗꯨꯁꯨ ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯁꯣꯜꯂꯤ ꯑꯣꯟꯊꯣꯛꯅꯁꯨ ꯃꯉꯥꯎ ꯊꯤꯈ꯭ꯔꯦꯗꯀꯣ ꯀꯗꯣꯝ ꯊꯣꯛꯂꯒꯕ ꯑꯩꯒꯤ ꯏꯁꯨꯁꯤꯕꯣ ꯃꯕꯣꯛꯀꯤꯗꯤ ꯁꯅꯥꯅꯤ ꯃꯃꯥ ꯃꯄꯥ ꯃꯈꯨꯔꯥ ꯃꯗꯣꯝꯆꯥꯒꯤꯅ ꯐꯤꯖꯤꯒꯤ ꯃꯅꯤꯅꯤ ꯀꯦꯅ ꯃꯧꯅ ꯅꯨꯡꯁꯤꯕꯅ ꯌꯣꯝꯁꯤꯟꯗꯨꯅ ꯌꯣꯛꯂꯤꯕꯤ ꯃꯣꯏꯔꯥꯡꯊꯦꯝ ꯁꯥꯒꯩꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯆꯥ ꯅꯤꯡꯉꯣꯜ ꯊꯣꯏꯕꯤꯅꯤ ꯃꯁꯨ ꯊꯣꯏꯕꯤꯗ ꯌꯦꯡꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯅꯥꯀꯜꯗ ꯕꯣꯕꯣꯅ ꯕꯣꯝꯕ꯭ꯂꯥ ꯊꯥꯔꯛꯄꯗꯨꯗ ꯍꯅꯨꯕꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯅ ꯃꯁꯨ ꯕꯣꯕꯣꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟ ꯆꯩꯁꯨꯗꯨꯅ ꯊꯤꯟ ꯊꯤꯟꯗꯅ ꯉꯥꯡꯕ ꯍꯧꯈ꯭ꯔꯦ ꯃꯗꯨꯃꯁꯨ ꯃꯕꯣꯛꯀꯤ ꯃꯅꯤꯅꯤ ꯏꯃꯨꯡ ꯑꯁꯤꯒꯤꯅ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥ ꯄꯤꯕꯥꯅꯤ ꯊꯣꯏꯕꯤꯅ ꯃꯩ ꯆꯥꯛꯂꯕ ꯀꯝꯕꯤꯁꯤꯡ ꯑꯗꯨ ꯑꯃꯃꯝꯇ ꯄꯨꯊꯗꯨꯅ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯊꯥꯜꯂꯤ ꯏꯃꯨꯡꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯁꯨꯃꯥꯡꯗ ꯊꯣꯛꯂꯛꯇꯨꯅ ꯀꯨꯝꯍꯩ ꯑꯗꯨꯕꯨ ꯁꯔꯨꯛ ꯌꯥꯔꯤ ꯊꯣꯏꯕꯤꯒꯤ ꯏꯃꯨꯡ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯋꯥꯠꯇ ꯄꯥꯗꯕ ꯏꯃꯨꯡꯅꯤ ꯁꯅꯥꯒꯤ ꯗꯨꯀꯥꯟ ꯑꯆꯧꯕ ꯒꯥꯔꯤꯒꯤ ꯁꯣꯔꯨꯝ ꯑꯣꯏꯜ ꯄꯝꯞ ꯃꯈꯜ ꯃꯈꯜꯒꯤ ꯕꯤꯖꯤꯅꯦꯁ ꯇꯧꯏ ꯗꯦꯜꯂꯤꯗꯁꯨ ꯅꯣꯖꯅꯦꯁ ꯀꯌꯥ ꯑꯃ ꯇꯧꯔꯤ ꯃꯗꯨꯅ ꯅꯟꯗꯣꯅ ꯌꯦꯡꯁꯤꯟꯕꯅꯤ ꯏꯃꯨꯡꯗꯨ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯄꯥꯟꯕ ꯏꯃꯨꯡꯅꯤ ꯃꯄꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤ ꯃꯅꯤ ꯑꯃꯒ ꯊꯥꯔꯒ ꯑꯍꯨꯝꯅꯤ ꯑꯗꯨꯕꯨ ꯊꯣꯏꯕꯤꯅ ꯌꯥꯝꯅ ꯄꯤꯛꯂꯤꯉꯩꯗ ꯃꯅꯦ ꯇꯝꯐꯥꯗꯤ ꯆꯍꯤ ꯉꯟꯅ ꯂꯩꯈꯤꯗ꯭ꯔꯦ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯊꯣꯏꯕꯤꯒꯤ ꯃꯄꯥꯒꯤ ꯃꯈꯥꯗ ꯂꯣꯏꯅ ꯆꯠꯂꯤ ꯃꯥꯒꯤ ꯋꯥꯍꯩ ꯑꯃꯅ ꯏꯃꯨꯡ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯋꯥꯔꯦꯞ ꯑꯣꯏꯅꯩ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯊꯣꯏꯕꯤꯁꯨ ꯉꯥꯏꯍꯥꯛ ꯌꯧꯔꯝꯂꯒ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯃꯟꯗꯣꯝ ꯆꯥꯛꯄꯨꯅꯤꯅ ꯊꯣꯡꯕ ꯆꯥꯍꯥꯎ ꯈꯦꯔ ꯑꯗꯨ ꯇꯦꯡꯀꯣꯠ ꯑꯆꯧꯕ ꯑꯃꯗ ꯀꯣꯠꯂꯒ ꯍꯥꯊꯨ ꯍꯥꯊꯨ ꯑꯃꯨꯛ ꯊꯣꯛꯂꯛꯏ ꯊꯣꯏꯕꯤꯅ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯒꯦꯠꯂꯣꯝꯗ ꯊꯣꯛꯈꯤꯕꯗꯨꯗ ꯃꯃꯥꯅ ꯂꯥꯎꯗꯨꯅ ꯍꯪꯂꯛꯏ ꯍꯥꯏ ꯂꯥꯏ ꯅꯨꯃꯤꯠꯁꯤꯗ ꯑꯃꯨꯛ ꯀꯗꯥꯏꯗꯅꯣ ꯅꯪꯕꯣ ꯊꯣꯏꯕꯤ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯃꯅꯥꯗ ꯍꯥꯞꯄꯤꯕ ꯅꯠꯇꯦ ꯃꯃꯥꯏꯗꯨ ꯁꯨꯡꯂꯩꯗꯤ ꯂꯩꯊꯣꯛꯇ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯈꯨꯝꯂꯝꯃꯤ ꯉꯥꯟꯊꯣꯏ ꯍꯣꯏꯗꯅꯦ ꯈꯦꯔ ꯊꯤꯜꯂꯨꯒꯦ ꯉꯥꯟꯊꯣꯏ ꯊꯣꯏꯕꯤꯒ ꯌꯥꯝꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯋꯥꯈꯜꯅ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯤꯕ ꯃꯇꯝꯗꯒꯤ ꯇꯤꯟꯅꯔꯛꯂꯕ ꯂꯩꯀꯥꯏꯒꯤ ꯃꯔꯨꯞ ꯆꯥꯅꯕꯤꯅꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯥꯅꯃꯟꯕꯒꯤ ꯃꯁꯛꯇꯤ ꯃꯥꯟꯅꯗꯕ ꯐꯥꯏꯕꯣꯛ ꯑꯅꯤ ꯂꯩꯔꯦ ꯍꯥꯏꯗꯅ ꯂꯩꯀꯥꯏꯒꯤ ꯑꯍꯜꯁꯤꯡꯅ ꯂꯛꯅꯔꯤꯕꯅꯤ ꯉꯥꯟꯊꯣꯏꯒꯤ ꯏꯃꯨꯡꯒ ꯊꯣꯏꯕꯤꯒꯤ ꯏꯃꯨꯡꯒ ꯂꯩꯀꯥꯏ ꯑꯃꯠꯇꯗ ꯂꯩꯕꯅꯤ ꯌꯥꯝꯅꯁꯨ ꯂꯥꯞꯅꯕ ꯑꯣꯏꯗꯦ ꯌꯨꯝ 4-5 ꯈꯛꯇꯅꯤ ꯃꯔꯛꯇ ꯂꯩꯔꯤꯕꯗꯨ ꯉꯥꯟꯊꯣꯏ ꯍꯣꯏꯒꯤ ꯏꯃꯨꯡꯗꯁꯨ ꯗꯤꯋꯥꯂꯤꯒꯤ ꯃꯩꯉꯥꯜ ꯊꯥꯜꯂꯤ ꯑꯗꯨꯕꯨ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯏꯃꯨꯡꯒꯨꯝꯅꯗꯤ ꯗꯨꯝꯗꯥꯝ ꯇꯧꯗꯨꯅ ꯊꯥꯟꯕꯗꯤ ꯑꯣꯏꯗꯦ ꯏꯆꯝ ꯆꯝꯅ ꯁꯥꯕ ꯐꯛꯂꯥꯡ ꯋꯥꯏ ꯇꯩꯕ ꯐꯛꯂꯥꯡ ꯃꯆꯥ ꯑꯗꯨꯒꯤ ꯂꯦꯝꯇꯛ ꯇꯧꯕ ꯙꯔꯤ ꯃꯇꯦꯛ ꯑꯗꯨꯗ ꯀꯦꯟꯗꯜ ꯃꯆꯥ ꯈꯔ ꯃꯨꯁꯤ ꯃꯨꯁꯤ ꯅꯨꯡꯁꯤꯅ ꯊꯥꯜꯂꯤ ꯁꯨꯃꯥꯡꯒꯤ ꯑꯀꯣꯏꯕ ꯑꯗꯨꯁꯨ ꯉꯝꯖꯕ ꯈꯔ ꯊꯥꯜꯂꯤ ꯉꯥꯟꯊꯣꯏꯒꯤ ꯃꯄꯥꯕꯨꯡ ꯃꯪꯂꯦꯝ ꯕꯖꯥꯔꯗ ꯑꯣꯇꯣ ꯊꯧꯗꯨꯅ ꯏꯃꯨꯡ ꯄꯨꯕꯅꯤ ꯃꯃꯥ ꯍꯦꯃꯥꯅ ꯃꯆꯥꯁꯤꯡ ꯁꯦꯟꯅꯔꯒ ꯏꯃꯨꯡꯗ ꯁꯦꯜ ꯊꯣꯛꯄ ꯌꯥꯕ ꯉꯝꯖꯕ ꯊꯕꯛ ꯗꯨꯛ ꯁꯥꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤ ꯊꯣꯏꯕꯤꯅ ꯒꯦꯠꯇꯒꯤ ꯆꯪꯂꯛꯄꯒ ꯎꯔꯦ ꯉꯥꯟꯊꯣꯏꯅ ꯃꯕꯨꯡ ꯂꯟꯆꯥꯒꯤ ꯐꯣꯟ ꯄꯥꯏꯔꯒ ꯃꯨꯁꯤ ꯃꯨꯁꯤꯔꯕ ꯃꯩꯉꯥꯜꯁꯤꯡꯗꯨ ꯐꯣꯇꯣ ꯀꯥꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯂꯟꯆꯥꯗꯤ ꯃꯆꯜꯅ ꯇꯧꯔꯤꯕꯗꯨ ꯂꯦꯞꯇꯨꯅ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯊꯣꯏꯕꯤ ꯁꯨꯃꯥꯡ ꯌꯧꯕꯒ ꯉꯥꯏꯕ ꯉꯝꯗꯦ ꯂꯥꯞꯅ ꯍꯦꯛꯇ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯥꯎꯔꯛꯏ ꯍꯦꯞꯄꯤ ꯗꯤꯋꯥꯂꯤ ꯊꯣꯏꯕꯤꯅ ꯂꯥꯎꯔꯛꯄꯗꯨ ꯇꯥꯕꯗ ꯃꯆꯤꯟ ꯃꯧꯄꯥꯗꯨ ꯒꯦꯠꯂꯣꯝꯗ ꯆꯞ ꯃꯥꯟꯅꯅ ꯌꯦꯡꯊꯣꯔꯛꯏ ꯂꯩ ꯃꯆꯨꯒꯤ ꯃꯨꯒꯥ ꯁꯨꯠꯀ ꯇꯧꯔꯒ ꯊꯣꯏꯕꯤꯅ ꯌꯥꯝꯅ ꯀꯦꯅ ꯃꯧꯅ ꯂꯥꯛꯄꯗꯨ ꯇꯁꯦꯡꯅ ꯐꯖꯈ꯭ꯔ ꯃꯥꯜꯂꯤ ꯊꯣꯏꯕꯤ ꯎꯕꯗ ꯃꯆꯤꯟ ꯃꯧꯄꯥ ꯑꯅꯤꯗꯨ ꯃꯃꯤꯠꯀ ꯀꯨꯞꯇꯕ ꯃꯈꯩ ꯉꯥꯏꯍꯥꯛꯇꯤ ꯌꯦꯡꯉꯤ ꯃꯤꯠ ꯀꯨꯞꯀꯅꯤ ꯀꯥꯎꯕ ꯃꯈꯩ ꯌꯦꯡꯂꯤꯕꯗꯨ ꯃꯆꯤꯟ ꯃꯧꯄꯥ ꯈꯛꯇ ꯅꯠꯇꯦ ꯊꯣꯏꯕꯤꯁꯨ ꯃꯃꯤꯠ ꯀꯨꯞꯀꯅꯤ ꯍꯥꯏꯕ ꯀꯥꯎꯕ ꯃꯈꯩ
ꯃꯪꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯂꯟꯆꯥꯅ ꯋꯥꯏꯠ ꯃꯆꯨꯒꯤ ꯇꯤ-ꯁꯔꯠ ꯑꯃꯒ ꯏꯆꯝ ꯆꯝꯕ ꯕ꯭ꯂꯦꯛ ꯄꯦꯟꯠ ꯑꯃ ꯁꯦꯠꯂꯒ ꯃꯈꯨꯠꯅ ꯈꯣꯡꯒ꯭ꯔꯥꯎꯒꯤ ꯄꯣꯀꯦꯠꯇ ꯍꯨꯝꯖꯤꯟ ꯌꯥꯝꯅ ꯆꯤꯡꯂꯦꯝꯅ ꯂꯦꯞꯂꯤꯕꯗꯨ ꯎꯕꯗ ꯊꯣꯏꯕꯤ ꯊꯃꯣꯏ ꯑꯗꯨ ꯃꯊꯛ ꯃꯈꯥ ꯑꯣꯟꯊꯣꯛꯄꯒ ꯆꯞ ꯃꯥꯟꯅꯩ꯫ ꯉꯁꯤꯅ ꯑꯍꯥꯟꯕ ꯅꯠꯇꯦ ꯂꯟꯆꯥꯕꯨ ꯎꯔꯤꯕꯁꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯄꯤꯛꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯎꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯥꯒꯤ ꯋꯥꯡ ꯆꯥꯎꯔꯕ ꯁꯕꯥꯟ ꯃꯨꯔꯇꯤ ꯑꯗꯨꯒ ꯇꯦꯟꯇꯛ ꯇꯧꯕ ꯃꯁꯥ ꯅꯥꯟꯅ ꯀꯛꯄ ꯁꯝꯀꯛ ꯑꯗꯨꯒ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯁꯨꯝꯍꯠꯄ ꯉꯝꯕ ꯅꯨꯄꯥ ꯃꯥꯒꯤ ꯃꯣꯡ ꯍꯥꯗꯕ ꯃꯔꯣꯜꯂꯣꯟꯕ ꯃꯤꯠꯌꯦꯡ ꯑꯗꯨꯅꯤ꯫ ꯋꯥ ꯉꯥꯡꯒꯟꯗꯕ ꯃꯇꯧꯗꯨꯅꯤ꯫ ꯃꯒꯨꯜ ꯃꯌꯥꯝ ꯑꯗꯨꯅ ꯌꯣꯝꯂꯕ ꯅꯨꯄꯥ ꯃꯥꯕꯨ ꯎꯕ ꯈꯨꯗꯤꯡ ꯊꯣꯏꯕꯤꯗꯤ ꯃꯊꯨꯝ ꯃꯔꯥꯡ ꯍꯦꯛꯇ ꯍꯧꯏ ꯍꯥꯏꯐꯝ ꯈꯪꯗ꯫ ꯃꯃꯥꯟꯅꯕꯤꯒꯤ ꯃꯕꯨꯡꯅꯤ ꯍꯥꯏꯕ ꯀꯥꯎꯕ ꯃꯈꯩ ꯊꯣꯏꯕꯤ ꯆꯞ ꯆꯞ ꯂꯦꯞꯄꯤ꯫ ꯉꯥꯟꯊꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎꯗꯤ ꯃꯕꯨꯡ ꯂꯟꯆꯥꯒ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯅꯤ꯫ ꯂꯟꯆꯥ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝꯅ ꯍꯩꯕ ꯃꯔꯝ ꯃꯣꯛꯄ ꯃꯃꯥ ꯃꯄꯥꯒꯤ ꯃꯆꯥ ꯄꯤꯕꯥꯅꯤ꯫ ꯀ꯭ꯂꯥꯁ 10 ꯑꯃꯗꯤ 12ꯗ ꯄꯣꯖꯤꯁꯟ ꯆꯟꯗꯨꯅ DM ꯀꯣꯂꯦꯖꯀꯤ ꯐꯤꯖꯤꯛꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯒꯣꯜꯗ ꯃꯦꯗꯂꯤꯁꯠ ꯑꯣꯏꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯣꯂꯦꯖ ꯂꯣꯏꯕꯒ ꯊꯕꯛꯀꯤ ꯑꯦꯛꯖꯥꯝ ꯑꯣꯏꯅ ꯊꯥꯔꯒꯦ ꯍꯥꯏꯗꯅ ꯂꯥꯏꯔꯤꯛ ꯃꯈꯥꯗꯤ ꯇꯝꯊꯗ꯭ꯔꯦ꯫ ꯊꯣꯏꯕꯤꯅ ꯃꯪꯗꯨꯅ ꯂꯦꯞꯂꯤꯉꯩ ꯉꯥꯟꯊꯣꯏ ꯊꯣꯏꯕꯤꯅ ꯄꯨꯔꯛꯂꯤꯕꯗꯨ ꯀꯔꯤꯅꯣ ꯈꯟ ꯆꯦꯟꯁꯤꯟꯗꯨꯅ ꯍꯪꯉꯤ꯫ ꯑꯌꯥ, ꯀꯩ ꯏꯟꯁꯥꯡꯅꯣ? ꯈꯦꯔꯅꯤ, ꯏꯃꯥꯆꯥꯅ ꯊꯣꯡꯕꯅꯤ꯫ ꯋꯥꯎ, ꯌꯥꯝ ꯍꯥꯎꯅꯤꯌꯦ ꯁꯤꯗꯤ꯫ ꯉꯥꯟꯊꯣꯏꯅ ꯈꯦꯔꯗꯨ ꯂꯧꯒꯦ ꯇꯧꯕꯗꯨ ꯊꯣꯏꯕꯤꯅ ꯃꯈꯨꯠꯇꯣ ꯍꯥꯏꯐꯦꯠ ꯈꯟꯗꯣꯛꯂꯒ ꯅꯪꯒꯤ ꯌꯥꯎꯗꯤ, ꯁꯤꯗꯤ ꯇꯥꯃꯣꯂꯟꯒ ꯏꯄꯜ ꯍꯣꯏꯒꯤꯅꯤ꯫ ꯑꯩꯒꯤꯗꯤ? ꯅꯪꯒꯤꯗꯤ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯆꯥꯎꯔꯁꯤ꯫ ꯋꯥꯁꯦ ꯍꯥꯏꯔꯒ ꯅꯥꯀꯜꯗ ꯐꯣꯟ ꯃꯦꯠꯇꯨꯅ ꯂꯩꯔꯤꯕ ꯂꯟꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟ ꯈꯦꯔ ꯍꯥꯞꯄ ꯇꯦꯡꯀꯣꯠ ꯑꯗꯨ ꯄꯤꯁꯤꯜꯂꯤ꯫ ꯅꯣꯛꯃꯤ ꯅꯣꯛꯃꯤꯕ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯃꯔꯣꯜ ꯂꯣꯟꯅ ꯅꯣꯛꯄ ꯃꯒꯨꯟ ꯂꯩꯅ ꯐꯖꯕ ꯑꯈꯨꯕ ꯃꯤꯠꯁꯅ ꯑꯅꯤ ꯑꯗꯨꯅ ꯀꯨꯔꯥꯛ ꯃꯆꯥꯒꯨꯝ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯃꯃꯤꯠ ꯀꯨꯞꯂꯤꯕꯗꯨ ꯃꯗꯨꯅ ꯍꯦꯟꯅ ꯃꯒꯨꯟ ꯍꯥꯞꯂꯔꯦ꯫ ꯈꯣꯟꯖꯦꯜꯒꯗꯨ ꯈꯖꯤꯛ ꯁꯦꯝꯂꯒ ꯍꯥꯏꯔꯛꯏ, ꯇꯥꯃꯣꯂꯟ, ꯁꯤ ꯆꯈꯥꯎ ꯈꯦꯔꯅꯤ꯫ ꯂꯟꯆꯥꯁꯨ ꯇꯞꯅ, ꯅꯪꯅ ꯊꯣꯡꯕ꯭ꯔꯣ? ꯅꯠꯇꯦ, ꯏꯃꯥꯆꯥꯅ ꯊꯣꯡꯕꯅꯤ꯫ ꯑꯗꯣ ꯌꯨꯕꯤꯗꯤ ꯑꯩꯅ ꯈꯦꯠꯄꯅꯤ, ꯆꯈꯥꯎ ꯃꯟꯕꯁꯨ ꯑꯩꯅ ꯃꯟꯕꯅꯤ꯫ ꯊꯣꯏꯕꯤꯅ ꯂꯠꯂꯤ ꯂꯠꯂꯤ ꯇꯧꯔꯒ ꯍꯥꯏꯔꯤꯕꯗꯨ ꯂꯟꯆꯥ ꯅꯣꯛꯁꯨ ꯅꯣꯛꯇꯦ, ꯇꯞꯅ ꯑꯗꯨꯃꯛ ꯍꯥꯏꯔꯛꯏ꯫ ꯑꯣ, ꯆꯥꯛꯈꯨꯝꯗ ꯏꯃꯥꯗ ꯑꯣꯏꯅ ꯄꯤꯔꯝꯃꯨ, ꯍꯣꯔꯦꯟ ꯆꯥꯔꯒꯦ꯫ ꯍꯣꯏ꯫ ꯊꯣꯏꯕꯤ ꯍꯔꯥꯎꯅ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯈꯤ꯫ ꯂꯟꯆꯥꯗꯤ ꯐꯣꯟꯗꯣ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ꯫ ꯃꯕꯨꯡꯒꯤ ꯃꯣꯡ ꯍꯥꯗꯕ ꯃꯇꯧ ꯑꯗꯨꯗ ꯉꯥꯟꯊꯣꯏꯅ ꯏꯃꯥ ꯁꯥꯔꯒ ꯃꯕꯨꯡꯕꯨ ꯉꯥꯡꯅꯤꯡꯕ ꯈꯔ ꯉꯥꯡꯂꯝꯃꯤ꯫ ꯃꯤ ꯊꯣꯏꯕꯤꯅ ꯈꯦꯔ ꯄꯤꯔꯛꯏꯁꯦ ꯊꯦꯡꯛꯌꯨ ꯐꯥꯎ ꯍꯥꯏꯕꯤꯗꯦꯅꯦ ꯇꯥꯃꯣ꯫ ꯃꯆꯟꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯂꯟꯆꯥꯗꯤ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯦ꯫ ꯆꯤꯟꯕꯥꯜꯗꯣ ꯍꯥꯏꯐꯦꯠ ꯆꯤꯡꯈꯠꯇꯨꯅ ꯈꯣꯟꯖꯦꯜ ꯂꯤꯊꯣꯛꯇ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩꯍꯧꯏ꯫ ꯊꯣꯏꯕꯤ ꯂꯥꯛꯂꯒꯗꯤ ꯃꯥꯒꯤ ꯃꯇꯧꯗ ꯏꯃꯨꯡꯗꯨ ꯄꯨꯡꯂꯥꯡ ꯍꯦꯛ ꯂꯥꯡꯕꯅꯤ꯫ ꯃꯁꯤꯗꯅꯤ ꯉꯥꯟꯊꯣꯏꯒꯤ ꯃꯄꯥ ꯃꯪꯂꯦꯝꯅ ꯏꯆꯥ ꯊꯣꯏꯕꯤ ꯍꯥꯏꯅ ꯃꯆꯥꯗ ꯃꯆꯥꯒꯨꯝ ꯅꯨꯡꯁꯤꯅ ꯀꯧꯖꯔꯤꯕꯗꯨ꯫ ꯆꯥꯛꯈꯨꯝꯗ ꯉꯥꯟꯊꯣꯏꯒꯤ ꯃꯃꯥ ꯆꯥꯛ ꯊꯣꯡꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯄꯥꯁꯨ ꯅꯥꯀꯜꯗ ꯏꯟꯁꯥꯡ ꯁꯦꯝꯕ ꯌꯥꯎꯔꯤ꯫ ꯊꯣꯏꯕꯤꯅ ꯃꯃꯤꯠ ꯃꯅꯥꯎ ꯃꯈꯨꯠ ꯃꯁꯥꯒ ꯇꯤꯡꯊꯣꯛꯂꯒ ꯀꯔꯤ ꯀꯔꯤꯅꯣ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯅꯣꯛ ꯅꯣꯛꯇꯅ ꯂꯤꯔꯤꯕꯗꯨ ꯃꯃꯥ ꯃꯄꯥ ꯉꯥꯟꯊꯣꯏ ꯄꯨꯝꯅꯃꯛ ꯋꯥꯔꯤ ꯑꯗꯨꯗ ꯅꯣꯛꯆꯩ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯉꯥꯟꯊꯣꯏꯒꯤ ꯀꯥꯗ ꯆꯪꯂꯒ ꯃꯤꯡꯁꯦꯜ ꯃꯆꯥꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯗꯨ ꯌꯦꯡꯂꯤ꯫ ꯗꯤꯋꯥꯂꯤꯒꯤ ꯕꯣꯝꯕ꯭ꯂꯥ ꯃꯈꯣꯜ ꯑꯗꯨꯗ ꯃꯔꯨꯞ ꯑꯅꯤꯗꯨ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯏ ꯂꯩꯁꯥꯕꯤ ꯐꯥꯅꯤꯡꯕꯅ꯫ ꯅꯪꯒꯤꯁꯨ ꯁꯨꯠ ꯑꯃ ꯈꯜꯂꯨꯁꯤ, ꯑꯗꯨꯒꯅꯦ ꯐꯣꯇꯣ ꯀꯥꯞꯁꯤ꯫ ꯄꯥꯕꯨꯡꯆꯥꯒꯤ ꯐꯣꯟ ꯀꯦꯃꯦꯔꯥ ꯐꯖꯕ ꯑꯃ ꯂꯩꯔꯦꯕ꯫ ꯑꯩꯗꯤ ꯌꯦꯜꯂꯣ ꯁꯨꯠ ꯁꯦꯠꯅꯤꯡꯉꯤ, ꯂꯩꯕ꯭ꯔꯣ? ꯏꯃꯥꯆꯥꯒꯤ ꯌꯦꯜꯂꯣ ꯁꯨꯠ ꯐꯖꯕ ꯑꯃ ꯂꯩꯕꯅꯤ꯫ ꯉꯥꯟꯊꯣꯏꯁꯨ ꯍꯟꯕ ꯅꯠꯇꯦ ꯐꯣꯇꯣ ꯀꯥꯞꯂꯨꯁꯤ ꯍꯥꯏꯅꯔꯤꯕꯗꯨ ꯃꯃꯥꯗ ꯍꯥꯏꯐꯦꯠ ꯍꯥꯏꯔꯝꯂꯒ ꯃꯕꯨꯡꯅ ꯉꯥꯡꯗ꯭ꯔꯤꯉꯩꯗ ꯊꯣꯏꯕꯤ ꯍꯣꯏꯗ ꯑꯅꯤꯗꯨ ꯍꯣꯠꯇꯅ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯆꯨꯞꯄꯗꯨ ꯃꯃꯥꯒꯤ ꯎꯄꯨ ꯃꯟꯗꯣꯝꯆꯥꯒꯤ ꯎꯄꯨ ꯀꯣꯌꯣꯠ ꯑꯣꯠꯇꯨꯅ ꯐꯅꯦꯛ ꯐꯤ ꯃꯃꯜ ꯌꯥꯝꯂꯕ ꯃꯌꯥꯝ ꯑꯃ ꯇꯤꯡꯊꯣꯛꯇꯨꯅ ꯁꯦꯠꯂꯤ꯫ ꯐꯣꯇꯣꯁꯨ ꯑꯦꯡꯒꯜ ꯈꯨꯗꯤꯡꯒꯤ ꯀꯥꯞꯂꯤꯕꯅꯤ꯫ ꯃꯧꯄ꯭ꯋꯥꯅꯤꯄꯥ ꯕꯣꯕꯣꯁꯨ ꯑꯉꯥꯡ ꯑꯣꯏꯕꯅ ꯃꯆꯦ ꯑꯅꯤꯗꯨꯒꯤ ꯃꯇꯨꯡ ꯀꯣꯏꯏꯟ ꯏꯟꯅꯩ꯫ ꯕꯣꯕꯣꯗꯁꯨ ꯐꯣꯟ ꯑꯗꯨ ꯄꯤꯔꯒ ꯃꯈꯣꯏ ꯑꯅꯤꯕꯨ ꯑꯃꯨꯛ ꯄꯨꯟꯅ ꯀꯥꯞꯍꯜꯂꯤ꯫ ꯐꯣꯇೋ ꯀꯥꯞꯄ ꯌꯥꯕ ꯀꯥꯞꯄꯒ ꯋꯥꯔꯗꯨꯅ ꯑꯅꯤꯗꯨ ꯊꯣꯏꯕꯤꯒꯤ ꯆꯥꯎꯔꯕ ꯐꯃꯨꯡ ꯑꯗꯨꯗ ꯂꯣꯡꯅ ꯇꯥꯗꯨꯅ ꯐꯣꯇꯣ ꯃꯌꯥꯝ ꯑꯗꯨ ꯌꯦꯡꯂꯤꯉꯩ
ꯕꯣꯕꯣ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯆꯥꯛꯀꯤ ꯄꯥꯎ ꯍꯪꯂꯛꯏ꯫ ꯆꯦ ꯉꯥꯟꯊꯣꯏ ꯅꯣꯏꯕꯥꯅꯤꯒꯤ ꯃꯥꯆꯧꯅ ꯄꯨꯈꯝ ꯀꯌꯥ ꯊꯤꯌꯨꯒꯦ ꯍꯥꯏꯌꯦ? ꯑꯃꯗ ꯆꯥꯗꯣꯏꯅꯤ꯫ ꯑꯗꯨꯗꯤ ꯂꯥꯛꯑꯣ, ꯆꯥꯛ ꯊꯤꯕ ꯂꯣꯏꯔꯒ ꯀꯧꯔꯛꯑꯣ, ꯑꯩꯈꯣꯏ ꯐꯣꯇꯣ ꯌꯦꯡꯉꯤ꯫ ꯃꯊꯦꯜ ꯂꯨꯀꯣꯏ ꯇꯧꯗꯨꯅ ꯁꯦꯝ ꯁꯥꯔꯤꯕꯗꯨ ꯉꯥꯟꯊꯣꯏꯅ ꯍꯥꯟꯅ ꯐꯝꯊꯈ꯭ꯔꯦ꯫ ꯀꯣꯏꯕꯤꯕ ꯅꯠꯇꯦ, ꯃꯁꯥꯒꯤ ꯏꯃꯨꯡꯒꯨꯝ ꯂꯩꯕꯅꯤ꯫ ꯂꯩꯁꯥꯕꯤ ꯄꯨꯡꯀꯛ ꯐꯥꯔꯛꯂꯕ ꯃꯇꯝꯁꯤ ꯐꯥꯎꯕ ꯑꯅꯤꯁꯤꯅ ꯆꯥꯛ ꯄꯨꯈꯝ ꯑꯃꯠꯇꯗ ꯆꯥꯃꯤꯟꯅꯔꯤꯕꯗꯨ ꯎꯕꯗ ꯃꯈꯨꯔꯥ ꯅꯟꯗꯣꯅ ꯅꯨꯡꯁꯤꯅ ꯂꯛꯅꯔꯦ꯫ ꯏꯆꯥꯅꯨꯄꯤ ꯑꯅꯤꯁꯦ ꯂꯩꯁꯥꯕꯤ ꯐꯥꯈꯤꯗꯧꯕ ꯄꯥꯝꯃꯨꯔꯦꯅꯦ ꯑꯩꯗꯤ꯫ ꯊꯣꯏꯕꯤꯅ ꯑꯣꯛꯇꯨꯅ, ꯏꯁ, ꯑꯩꯈꯣꯏꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯑꯗꯨꯝ ꯂꯩꯌꯨ ꯍꯥꯏꯔꯨ ꯄꯥꯎꯡꯆꯥ? ꯍꯣꯏꯅꯦ, ꯄꯥꯕꯨꯡꯆꯥꯗꯤ ꯅꯈꯣꯏ ꯑꯅꯤꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯍꯟꯅꯤꯡꯂꯤꯕꯅꯤꯅꯦ꯫ ꯑꯗꯨꯗꯤ ꯗꯤꯋꯥꯂꯤꯒꯤ ꯄꯩꯁꯥ ꯀꯌꯥꯅꯣ ꯄꯤꯊꯣꯛꯑ ꯂꯣꯏꯔꯦꯗꯅ꯫ ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯏꯕꯤꯅ ꯍꯔꯥꯎꯅ ꯃꯈꯨꯠ ꯇꯤꯡꯊꯣꯔꯛꯏ꯫ ꯑꯗꯨꯗꯤ ꯂꯒꯥꯎ ꯊꯥꯕꯒꯤꯁꯨ ꯄꯤꯌꯣ꯫ ꯍꯣꯏꯅꯦ, ꯄꯤꯅꯤ꯫ ꯕꯣꯕꯣꯁꯨ ꯍꯔꯥꯎꯅ, ꯑꯗꯨꯗꯤ ꯑꯩꯁꯨ ꯂꯥꯛꯀꯅꯤ꯫ ꯃꯧꯄꯥ ꯅꯨꯄꯥꯅ ꯏꯟꯅꯒꯦ ꯍꯥꯏꯔꯤꯕꯗꯨ ꯊꯣꯏꯕꯤꯅ ꯐꯠ ꯀꯟꯊꯠꯇꯨꯅ, ꯌꯥꯔꯣꯏ ꯆꯠꯂꯣ, ꯏꯇꯨꯡ ꯏꯟꯅꯔꯛꯄꯒ ꯌꯥꯔꯣꯏ꯫ ꯌꯥꯅꯤ, ꯑꯩꯁꯨ ꯑꯩꯒꯤ ꯄꯩꯁꯥꯅ ꯊꯥꯖꯗꯣꯏꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯏꯟꯅꯔꯛꯄ ꯌꯥꯔꯣꯏ ꯑꯉꯥꯡꯅ꯫ ꯑꯗꯨꯗꯤ ꯅꯪꯒꯤ ꯄꯩꯁꯥꯗꯣ ꯑꯩꯒꯤ ꯑꯣꯏꯅꯤ꯫ ꯃꯦ! ꯃꯆꯤꯟ ꯃꯧꯄꯥꯗꯣ ꯍꯦꯛꯇ ꯃꯔꯩ ꯇꯧꯅꯔꯦ꯫ ꯊꯣꯏꯕꯤꯅ ꯕꯣꯕꯣꯒꯤ ꯃꯊꯛ ꯑꯣꯏꯖꯔꯒꯁꯨ ꯆꯍꯤ ꯀꯌꯥ ꯍꯜꯂꯕꯁꯨ ꯑꯉꯥꯡꯅꯤ ꯍꯥꯏꯅ ꯈꯔꯒ ꯍꯟꯕꯤꯕ ꯅꯠꯇꯦ, ꯍꯦꯛꯇ ꯃꯥꯟꯅꯩ꯫ ꯊꯣꯏꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯃꯥꯅ ꯉꯥꯡꯂꯛꯏ꯫ ꯊꯣꯏꯕꯤ, ꯑꯉꯥꯡꯁꯤꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯅꯤ ꯅꯪꯁꯤꯕꯣ꯫ ꯑꯩꯈꯣꯏ ꯃꯥꯒ ꯄꯨꯕ ꯉꯝꯃꯣꯏ꯫ ꯍꯣꯏ, ꯏꯆꯥꯗꯤꯅꯦ ꯃꯥꯆꯧꯒ ꯆꯠꯀꯗꯧꯕꯅꯤ꯫ ꯅꯆꯦ ꯉꯥꯡꯅꯕ ꯉꯝꯗꯕꯤꯁꯤꯒꯅꯦ ꯆꯠꯀꯨꯝꯁꯤ, ꯗꯥꯎꯒ ꯌꯥꯔꯣꯏꯀꯣ꯫ ꯃꯔꯛ ꯊꯠꯅ ꯃꯄꯥ ꯃꯥꯡꯒꯣꯜ ꯆꯥꯎꯅ ꯍꯪꯂꯛꯏ꯫ ꯂꯒꯥꯎ ꯊꯥꯐꯝꯗꯣ ꯅꯤꯄꯥ ꯅꯍꯥ ꯍꯤꯗꯥꯛ ꯊꯛꯄ ꯌꯥꯝ ꯂꯩꯔꯝꯒꯅꯤꯅꯦ꯫ ꯀꯅꯥꯒ ꯆꯠꯇꯧꯔꯤꯕꯅꯣ ꯅꯈꯣꯏ ꯑꯅꯤꯅ? ꯗꯤꯋꯥꯂꯤ ꯂꯒꯥꯎ ꯊꯥꯕꯗꯣ ꯆꯠꯅꯤꯡꯃꯟꯈꯤꯗꯨꯅ ꯉꯥꯟꯊꯣꯏꯁꯨ ꯃꯕꯨꯡꯗ ꯆꯠꯀꯅꯤ ꯍꯥꯏꯅ ꯁꯠ ꯍꯦꯛꯇ ꯈꯨꯝꯗꯣꯔꯦ꯫ ꯀꯀꯥ, ꯑꯗꯨꯒꯤꯗꯤ ꯑꯩꯈꯣꯏ ꯇꯥꯃꯣꯒ ꯄꯨꯟꯅ ꯆꯠꯇꯣꯏꯅꯤ꯫ ꯂꯟꯆꯥꯒ ꯆꯠꯀꯅꯤ ꯍꯥꯏꯕꯗꯨꯗ ꯃꯄꯥ ꯃꯥꯡꯒꯣꯜꯖꯥꯎꯁꯨ ꯅꯦꯅꯥ ꯇꯥꯏ꯫ ꯂꯒꯥꯎ ꯊꯥꯕ ꯆꯠꯄꯒꯤ ꯑꯌꯥꯕꯗꯨ ꯄꯤꯔꯛꯂꯦ, ꯁꯦꯜꯁꯨ ꯂꯧꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯆꯠꯃꯤꯟꯅꯒꯅꯤ ꯍꯥꯏꯔꯤꯕ ꯃꯤꯗꯨ ꯌꯥꯅꯕ ꯍꯣꯠꯅꯕꯗꯨꯅꯤ ꯂꯨꯔꯤꯕꯁꯤ꯫ ꯊꯣꯏꯕꯤꯅ ꯎꯪꯗꯨꯅ ꯋꯥꯈꯜ ꯑꯃꯗ ꯂꯩꯕꯗꯨ ꯎꯕꯗ ꯃꯦꯃꯤꯅ ꯒꯥꯔꯤꯒꯤ ꯒ꯭ꯂꯥꯁꯇꯣ ꯃꯈꯨꯠꯅ ꯀꯣꯛ ꯊꯤꯜꯂꯒ ꯀꯧꯔꯛꯏ꯫ ꯏꯆꯦ, ꯌꯨꯝ ꯌꯧꯔꯦ꯫ ꯊꯣꯏꯕꯤ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯈꯪꯂꯥꯛ-ꯂꯥꯛꯇꯨꯅ ꯃꯁꯥꯗꯨ ꯇꯤꯡꯈꯠꯂꯤ꯫ ꯑꯣ, ꯀꯨꯝꯊꯔꯁꯤ ꯏꯆꯦ꯫ ꯌꯨꯝꯗꯨ ꯗꯦꯜꯂꯤꯒꯤ ꯃꯈꯨꯔꯥꯒꯤ ꯌꯨꯝꯗꯅꯤ꯫ ꯊꯣꯏꯕꯤꯅ ꯃꯇꯝ ꯁꯥꯡꯅ ꯂꯩꯈꯤꯕ ꯌꯨꯝꯅꯤ꯫ ꯃꯈꯣꯏꯅ ꯍꯜꯂꯛꯄꯗ ꯃꯟꯗꯣꯝꯆꯥ ꯄꯨꯅꯤꯁꯨ ꯆꯥꯛ ꯂꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯈꯣꯏ ꯌꯧꯔꯛꯄ ꯆꯞ ꯆꯥꯔꯦ, ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤꯀꯣ꯫ ꯊꯣꯏꯕꯤ, ꯅꯁꯥꯒꯗꯣ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯂꯨꯔꯣ ꯆꯠꯂꯣ, ꯏꯃꯥꯆꯥ ꯆꯥꯛ ꯊꯤꯔꯝꯃꯒꯦꯀꯣ꯫ ꯀꯩ ꯏꯟꯁꯥꯡꯅꯣ ꯏꯃꯥꯆꯥ? ꯅꯪꯅ ꯆꯥꯅꯤꯡꯕꯅꯤ ꯊꯣꯡꯉꯤꯁꯦ, ꯆꯥꯔꯒ ꯌꯦꯡꯉꯨ ꯂꯥꯎ꯫ ꯃꯦꯃꯤ, ꯅꯪꯁꯨ ꯅꯆꯦ ꯁꯦꯟꯅꯕꯗ ꯋꯥꯔꯝꯃꯅꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯃꯦꯃꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯋꯥꯗꯦꯗ ꯏꯅꯦ, ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤꯀꯣ꯫ ꯍꯣꯏ ꯏꯅꯦ꯫ ꯏꯟꯗꯤꯌꯥꯒꯤ ꯀꯦꯄꯤꯇꯦꯜꯗꯅꯤ꯫ ꯃꯇꯝꯒꯤ ꯋꯥꯗꯤ ꯊꯦꯡꯕ ꯍꯥꯏꯕ ꯂꯩꯇꯦ, ꯃꯔꯨꯑꯣꯏꯅ ꯅꯨꯄꯥꯁꯤꯡꯒꯤꯗꯤ꯫ ꯄ꯭ꯔꯤ ꯗꯤꯋꯥꯂꯤꯒꯤ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯑꯣꯏꯅ ꯐꯣꯔꯁꯇ ꯂꯩꯕ ꯃꯅꯤꯄꯨꯔꯗꯒꯤ ꯑꯣꯐꯤꯁꯔꯁꯤꯡꯗꯨ ꯃꯩꯇꯩ ꯃꯆꯥ ꯔꯤꯇꯥꯌꯔ ꯑꯥꯔꯃꯤ ꯑꯣꯐꯤꯁꯔ M. ꯀꯔꯅꯒꯤ ꯗꯦꯜꯂꯤꯒꯤ ꯔꯦꯁꯤꯗꯦꯟꯁ ꯑꯗꯨꯗ ꯃꯌꯥꯝꯗꯨ ꯏꯟꯚꯥꯏꯠ ꯇꯧꯗꯨꯅ ꯄꯥꯔꯇꯤ ꯇꯧꯔꯤ꯫ ꯑꯣꯐꯤꯁꯔꯁꯤꯡ ꯑꯗꯨ ꯑꯌꯥꯝꯕꯅ ꯅꯨꯄꯤ ꯊꯤꯔꯕ ꯑꯣꯏꯕꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯄꯨꯗꯨꯅ ꯂꯥꯛꯅꯕꯅ ꯑꯌꯥꯝꯕꯅꯤ꯫ ꯑꯗꯨꯅ ꯄꯥꯔꯇꯤ ꯑꯗꯨꯁꯨ ꯆꯥꯏꯜ ꯐ꯭ꯔꯦꯟꯗꯂꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯁꯤꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯣꯔꯁꯇ ꯂꯩꯕ ꯉꯥꯛꯇ ꯑꯣꯏꯕꯅ ꯃꯄꯥꯟ ꯂꯝꯒꯤ ꯑꯇꯥꯡꯕ ꯃꯍꯤ ꯃꯅꯥꯏ ꯈꯔꯗꯤ ꯑꯗꯨꯃꯛ ꯌꯥꯎꯏ꯫ ꯑꯣꯐꯤꯁꯔꯁꯤꯡꯗꯨ ꯈꯔ ꯁꯨꯝ ꯄꯥꯏꯁꯤꯟꯅꯔꯨꯕꯅ ꯔꯦꯡ ꯅꯥꯏꯅ ꯆꯠꯄ ꯗ꯭ꯌꯨꯇꯤꯒꯤ ꯔꯨꯜꯁꯇꯨ ꯈꯔ ꯈꯖꯤꯛ ꯀꯣꯝꯊꯣꯛꯅꯩ꯫ ꯑꯗꯨꯒ ꯃꯔꯨꯞ ꯃꯄꯥꯡꯒꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯤ꯫ ꯅꯤꯄꯥ ꯃꯈꯣꯏ ꯈꯔ ꯑꯣꯟꯁꯤꯟꯅꯔꯒ ꯐꯝꯂꯤꯕꯗꯨꯒꯤ ꯃꯔꯛꯇ ꯂꯟꯆꯥꯁꯨ ꯋꯥꯗꯤ ꯉꯥꯡꯗ ꯐꯝꯂꯤ꯫ ꯄꯥꯔꯇꯤ ꯑꯣꯏꯕꯅ ꯌꯨꯅꯤꯐꯣꯔꯝꯗꯤ ꯁꯦꯠꯇꯦ꯫ ꯏꯆꯝ ꯆꯝꯕ ꯏꯁꯇ꯭ꯔꯤ ꯅꯥꯟꯅ ꯇꯛꯄ ꯋꯥꯏꯠ ꯃꯆꯨꯒꯤ ꯃꯦꯟ ꯁꯔꯠ ꯑꯃ ꯂꯤꯠꯂꯤ꯫ ꯕ꯭ꯂꯦꯛ ꯃꯆꯨꯒꯤ ꯐꯣꯔꯃꯦꯜ ꯄꯦꯟꯠ, ꯑꯗꯨꯒ ꯀꯥꯞ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯊꯥꯕ ꯕ꯭ꯂꯦꯛ ꯁꯨꯁ, ꯁ꯭ꯇꯤꯜ ꯀꯂꯔꯒꯤ ꯈꯨꯗꯥꯡ ꯘꯔꯤ, ꯑꯗꯨꯒ ꯇꯦꯟꯇꯛ ꯇꯧꯅ ꯃꯁꯥ ꯅꯥꯟꯅ ꯀꯛꯄ ꯁꯝꯀꯛ꯫
ꯃꯣꯡꯍꯥꯗ ꯁꯣꯐꯥꯒꯤ ꯃꯆꯤꯗ ꯈꯨꯅꯤꯡꯅ ꯁꯨꯗꯨꯅ ꯌꯥꯝꯅ ꯂꯦꯝꯅ ꯐꯝꯂꯤꯕꯗꯨ ꯑꯣꯐꯤꯁꯔ ꯑꯃ ꯑꯣꯏꯕꯒꯤ ꯃꯒꯨꯟ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯈ꯭ꯔꯦ꯫ ꯋꯥꯗꯤ ꯉꯥꯡꯗ ꯃꯌꯥꯝꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯇꯥꯁꯤꯜꯂꯤ꯫ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯀꯦꯞꯇꯦꯟ ꯄꯥꯔꯤꯅ ꯂꯟꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥꯊꯤ ꯇꯧꯕ ꯍꯧꯔꯦ꯫ ꯃꯦꯖꯔ ꯂꯟꯆꯥ, ꯗꯤꯋꯥꯂꯤ, ꯈ꯭ꯔꯤꯁꯃꯥꯁ ꯄꯥꯔꯇꯤ ꯀꯌꯥ ꯅꯇꯣꯝꯇ ꯁꯨꯝ ꯂꯥꯛꯈꯤꯒꯦ ꯍꯥꯏꯔꯤꯔꯣ? ꯀꯦꯞꯇꯦꯟ ꯄꯥꯔꯤꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯃꯌꯥꯝꯗꯨ ꯂꯟꯆꯥꯗ ꯄꯨꯂꯞ ꯑꯣꯟꯁꯤꯜꯂꯦ꯫ ꯄꯥꯔꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯦ꯫ ꯌꯥꯔꯦꯗ ꯃꯦꯖꯔ ꯁꯥꯍꯦꯕ, ꯄꯦꯟꯗ꯭ꯔꯤꯕ꯭ꯔꯣ? ꯄꯥꯈꯪ ꯐꯥꯟꯗꯨꯗ ꯑꯗꯨ ꯀꯨꯏꯅ ꯐꯝꯃꯤꯗꯨꯕꯣ? ꯄꯥꯔꯤꯗꯨ ꯂꯟꯆꯥꯒ ꯆꯍꯤ ꯂꯣꯡꯒꯥꯅꯤ, ꯑꯗꯨꯕꯨ ꯂꯟꯆꯥꯅ ꯔꯦꯡꯛꯇꯨ ꯋꯥꯡꯕ ꯍꯦꯟꯈꯤꯕꯅ ꯗ꯭ꯌꯨꯇꯤ ꯃꯇꯝꯗꯗꯤ ꯔꯦꯡꯛ 9 ꯆꯠꯂꯤ꯫ ꯗ꯭ꯌꯨꯇꯤ ꯅꯠꯇꯕ ꯃꯇꯝꯗꯗꯤ ꯑꯅꯤꯗꯨ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯅ ꯐꯥꯒꯤ ꯖꯨꯒꯥꯏ ꯇꯧꯏ꯫ ꯂꯟꯆꯥꯁꯨ ꯀꯣꯏꯅꯗꯦ, ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯐꯥꯒꯤ ꯇꯥꯊꯣꯛꯏ꯫ ꯈꯪꯗ꯭ꯔꯦꯗ ꯀꯦꯞꯇꯦꯟ, ꯅꯈꯣꯏꯒꯨꯝꯅ ꯍꯥꯟꯅꯗꯒꯤ ꯊꯝꯕꯁꯨ ꯊꯝꯍꯧꯗ ꯒ꯭ꯂꯦꯁꯤꯌꯔ ꯃꯊꯛꯇ ꯂꯩꯕ ꯑꯥꯔꯃꯤ ꯑꯩꯈꯣꯏꯗꯤ ꯅꯨꯄꯤꯁꯤꯡꯅ ꯀꯌꯥ ꯈꯣꯏꯗꯥꯗꯕ ꯖꯥꯠꯅꯤꯗ꯫ ꯍꯦꯔꯣ, ꯅꯨꯄꯤꯒꯤ ꯋꯥꯗꯤ ꯅꯈꯨꯠꯇ ꯊꯤꯜꯂꯨ, ꯀꯔꯤꯒꯤ ꯒ꯭ꯂꯦꯁꯤꯌꯔ? ꯕꯔꯃꯨꯗꯥ ꯇ꯭ꯔꯥꯏꯡꯒꯜ ꯃꯅꯥꯛꯇ ꯅꯪꯅ ꯗ꯭ꯌꯨꯇꯤ ꯇꯥꯔꯒꯁꯨ ꯅꯇꯨꯡ ꯏꯟꯖꯒꯦ ꯍꯥꯏꯕ ꯅꯨꯄꯤ ꯀꯣꯛꯊꯣꯡ ꯑꯃ ꯂꯩꯀꯣ, ꯋꯥꯈꯜ ꯈꯜꯂꯨ ꯃꯦꯖꯔ ꯁꯥꯍꯦꯕ꯫ ꯑꯗꯨꯗ ꯅꯨꯄꯤꯁꯤꯡꯗꯤ ꯂꯥꯟꯕꯨꯡ ꯆꯪꯁꯦ ꯍꯥꯏꯕꯁꯤ ꯀꯌꯥ ꯌꯥꯅꯤꯡꯒꯟꯗꯦꯅꯦ꯫ ꯀꯔꯝꯕ ꯂꯥꯟꯕꯨꯡꯅꯣ ꯃꯦꯖꯔ ꯁꯥꯍꯦꯕꯅ ꯅꯨꯄꯤ ꯄꯨꯔꯒ ꯆꯠꯅꯤꯡꯉꯤꯁꯤꯕꯣ? ꯀꯨꯔꯨꯈꯦꯇ꯭ꯔꯒꯤ ꯂꯥꯟꯕꯨꯡ, ꯀꯥꯔꯒꯤꯜꯒꯤ ꯋꯥꯔ, ꯑꯣꯔ ꯅꯨꯡꯁꯤ ꯂꯥꯟꯕꯨꯡ, ꯀꯔꯝꯕꯅꯣ? ꯀꯨꯔꯨꯈꯦꯇ꯭ꯔꯒꯤ ꯂꯥꯟꯗꯤ ꯆꯪꯉꯔꯣꯏꯗ, ꯅꯨꯄꯥ ꯏꯊꯟꯇꯅꯤ꯫ ꯀꯥꯔꯒꯤꯜꯒꯤ ꯋꯥꯔ ꯇꯧꯔꯕꯁꯨ ꯏꯟꯗꯤꯌꯥꯅ ꯉꯝꯒꯅꯤ, ꯕꯤꯀꯣꯖ our country has your very efficient and dedicated soldiers. But ꯅꯨꯡꯁꯤ ꯂꯥꯟꯕꯨꯡꯗꯨꯗꯤ ꯊꯃꯣꯏ ꯑꯅꯤ ꯆꯪꯃꯤꯟꯅꯕ ꯗꯔꯀꯥꯔ ꯇꯥꯏ, ꯑꯅꯤꯃꯛ ꯂꯥꯟꯕꯨꯡꯗ ꯊꯋꯥꯏ ꯊꯥꯕ ꯀꯤꯗꯕ ꯑꯣꯏꯒꯗꯧꯕꯅꯤ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯦꯖꯔ ꯁꯥꯍꯦꯕꯀ ꯅꯨꯡꯁꯤ ꯂꯥꯟꯕꯨꯡ ꯆꯪꯃꯤꯟꯅꯅꯕ ꯔꯥꯅꯤ ꯂꯛꯁꯃꯤ ꯕꯥꯏ ꯒꯨꯝꯕꯤ ꯑꯃ ꯊꯤꯔꯁꯤꯗꯅ, ꯅꯠꯇ꯭ꯔꯒ ꯂꯥꯏꯔ ꯃꯆꯥ ꯈꯨꯃꯟ ꯈꯝꯕꯒꯤꯗꯃꯛ ꯄꯨꯝꯅꯃꯛ ꯊꯦꯡꯅꯕ ꯉꯝꯕꯤ ꯃꯣꯏꯔꯥꯡ ꯊꯣꯏꯕꯤ ꯑꯃ꯫ ꯂꯟꯆꯥ ꯅꯣꯛꯄꯗꯃꯛ ꯅꯣꯛꯏ, ꯐꯥꯒꯤ ꯑꯗꯨꯒꯤ ꯑꯋꯥꯏ ꯑꯈꯨꯝꯗꯤ ꯃꯈꯥ ꯇꯥꯅ ꯇꯧꯔꯨꯗꯦ꯫ ꯅꯨꯄꯤ ꯊꯤꯕꯒꯤ ꯋꯥꯔꯤꯗꯨ ꯃꯈꯥ ꯇꯥꯅ ꯁꯝꯊꯅꯤꯡꯗ꯭ꯔ ꯃꯥꯜꯂꯤ꯫ ꯃꯌꯥꯝꯅ ꯉꯥꯡꯂꯤꯕꯗꯨ ꯃꯈꯥ ꯈꯨꯝꯂꯨꯗ꯭ꯔꯦ꯫ ꯍꯣꯏ ꯍꯣꯏ ꯍꯥꯏꯅ ꯉꯥꯏꯍꯥꯛ ꯇꯥꯔꯝꯂꯒ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯑꯉꯥꯡꯕ ꯃꯍꯤꯗꯨ ꯒ꯭ꯂꯥꯁꯇ ꯈꯔ ꯍꯩꯗꯨꯅ ꯍꯧꯒꯠꯈ꯭ꯔꯦ꯫